ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯔꯥꯇꯣꯟ ꯃꯪꯂꯦꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗ꯭ꯔ ꯂꯥꯡꯐꯩꯗ ꯆꯦꯟꯗꯨꯅ ꯂꯣꯠꯈ꯭ꯔꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯟꯗ꯭ꯔꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯆꯟꯗ꯭ꯔꯒꯤ ꯃꯒꯨꯜ ꯈꯪꯕ, ꯆꯟꯗ꯭ꯔꯒꯤ ꯊꯧꯅꯥ, ꯆꯟꯗ꯭ꯔꯒꯤ ꯄꯨꯟꯁꯤꯕꯨ ꯈꯪꯕ ꯃꯤꯁꯤꯡꯅ ꯆꯟꯗ꯭ꯔꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗꯕ ꯅꯠꯇꯦ, ꯃꯪꯂꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅꯤ ꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯁꯣꯏꯕꯗꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯃꯨꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯪꯂꯦꯝꯗꯒꯤ ꯀꯩꯁꯨ ꯇꯥꯗꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯆꯟꯗ꯭ꯔꯒꯤ ꯏꯃꯨꯡꯒ ꯌꯥꯅꯗꯕꯅꯤ꯫ ꯌꯥꯅꯗꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯥꯏꯁꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯆꯟꯗ꯭ꯔꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯈꯔꯕꯨꯗꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗ꯭ꯔ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡ, ꯍꯥꯏꯕꯗꯤ ꯃꯪꯂꯦꯝ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗꯅꯤ꯫ ꯅꯨꯃꯤꯠꯁꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ꯫ ꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤ ꯊꯥꯔꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯆꯟꯆꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯃꯨꯡꯗ ꯄꯨꯟꯅ ꯇꯨꯝꯂꯒ ꯂꯩꯔꯤ꯫ ꯊꯥꯔꯣꯗꯤ ꯆꯟꯗ꯭ꯔꯅ ꯆꯦꯟꯈꯤꯕ ꯑꯁꯤꯗ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ, ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯍꯥꯡꯕ ꯇꯧꯕ ꯑꯁꯤꯗꯅ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ꯫ ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯆꯟꯗ꯭ꯔꯕꯨ ꯑꯗꯨꯛ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯊꯤꯡꯕꯒꯤ ꯋꯥꯅꯤ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯂꯩ ꯅꯨꯡ ꯍꯣꯠꯇꯨꯅ ꯊꯤꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯊꯥꯔꯣꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯟꯗ꯭ꯔꯗꯣ ꯇꯨꯃꯤꯟꯅ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯐꯩꯖꯨꯞ ꯇꯞꯅ ꯆꯤꯡꯈꯠꯂꯝꯂꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯒ "ꯍꯣ, ꯇꯥꯔꯦ" ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯅ ꯈꯨꯝꯂꯕ ꯃꯇꯨꯡ ꯄꯔꯞ ꯂꯥꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯑꯗꯨꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯊꯥꯔꯣ ꯏꯉꯛ ꯉꯛꯆꯩ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯊꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ "ꯇꯥꯔꯤꯕ꯭ꯔꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯧꯔꯤꯕ ꯃꯇꯝ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯟꯗ꯭ꯔꯅ ꯐꯥꯒꯤ ꯇꯧꯔꯛꯀꯗꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯡ ꯊꯤꯜꯂꯛꯈ꯭ꯔꯤꯕꯗꯨ ꯀꯅꯥꯅꯣ? ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯟꯅꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥꯁꯤꯡ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯣ ꯇꯤꯡꯉꯛ ꯃꯥꯏꯉꯛ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯔꯣ ꯀꯅꯥꯁꯨ ꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯉꯛꯂꯦ꯫ ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒ ꯑꯃꯨꯛꯀꯁꯨ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯔꯣꯅ "ꯍꯥꯏ, ꯀꯅꯥꯅꯣ? ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯀꯧꯔꯨꯏ꯫ ꯑꯗꯨꯝꯅ ꯆꯩꯔꯨꯕ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯉꯔꯪ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯊꯥꯔꯣꯗꯣ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯊꯥꯔꯣꯅ "ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ? ꯅꯣꯡ ꯊꯤꯂꯤ ꯇꯥꯕꯒꯤ ꯃꯩꯅꯒ ꯃꯩꯃꯝꯕꯅꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯝ ꯃꯝꯃꯤ ꯃꯥꯡꯒꯣꯜꯗꯣ꯫ ꯃꯗꯩꯗꯨꯗ ꯊꯥꯔꯣꯅ "ꯏꯃꯝ ꯃꯝꯃꯤꯅꯦ ꯇꯧꯔꯤꯁꯤ, ꯀꯅꯥꯅꯣ ꯁꯤꯗ ꯃꯨꯔꯤ ꯂꯩꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯊꯥꯔꯣꯅ ꯃꯃꯤ ꯁꯥꯃꯤ ꯎꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯈꯥꯛꯂꯛꯂꯦ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯎꯔꯦ꯫ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯀꯨꯕꯣꯛ ꯃꯪꯂꯦꯝꯗꯣ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯊꯥꯔꯣꯅ ꯎꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯊꯥꯔꯣꯗꯣ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯝ ꯂꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯃꯆꯥꯁꯤꯡꯗꯣ ꯆꯦꯠꯅ ꯀꯣꯜꯂꯒ ꯇꯨꯝꯂꯤ꯫ ꯃꯆꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥꯅ ꯕꯨꯗ꯭ꯔꯨꯡ ꯇꯧꯈꯤꯕꯗꯨꯗ ꯂꯣꯏꯅꯃꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯈꯔ ꯆꯥꯎꯕ ꯑꯍꯟ ꯏꯕꯨꯡꯉꯣꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫
ꯑꯗꯨꯒ ꯆꯟꯆꯟꯁꯨ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯅ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗꯦ, ꯅꯣꯡ ꯈꯥꯛꯄꯗꯨꯗꯅꯦ ꯏꯃꯥꯅ ꯀꯤꯗꯨꯅꯅꯦ ꯆꯦꯟꯁꯤꯜꯂꯛꯄꯅꯤꯗ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯤꯈ꯭ꯔꯅꯤ ꯈꯔꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯅ ꯎꯈ꯭ꯔꯤꯕꯗꯨꯕꯨ ꯇꯁꯦꯡꯃꯛꯀꯤ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯔꯣꯗꯣ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯀꯣꯜꯂꯤꯛ ꯀꯣꯔꯥꯡꯁꯤꯡ ꯀꯣꯔꯣꯡꯒ꯭ꯔꯥꯡ ꯂꯥꯎꯅ ꯂꯣꯏꯁꯟꯕ ꯑꯃꯗꯤ ꯆꯦꯒꯞ ꯆꯞꯊꯣꯛ ꯆꯞꯁꯤꯟ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯅ ꯅꯣꯡꯁꯤꯁꯨꯅꯦ ꯈꯔ ꯀꯟꯅ ꯆꯨꯒꯦ ꯂꯩꯇꯦ, ꯀꯔꯤ ꯀꯟꯅꯅꯕ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯗꯅ ꯁꯨꯝ ꯂꯩꯔꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯣꯅ ꯄꯦꯟꯗꯅ ꯂꯥꯎꯖꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨꯗ ꯗꯪ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯍꯟꯇꯛꯃꯨꯛꯇꯤ ꯊꯥꯔꯣꯗꯣ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ "ꯀꯅꯥꯅꯣ ꯍꯥꯏꯋꯥꯅꯤ, ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯡ ꯃꯄꯥꯟꯂꯣꯝꯗꯒꯤ "ꯍꯩ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯅꯤꯅꯦ ꯅꯪꯕꯣ, ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯉꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯔꯣꯗꯣ ꯀꯤꯔꯝꯕꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯒ "ꯀꯅꯥꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯑꯁꯣꯝ ꯋꯥꯡꯃꯗꯒꯤ "ꯍꯩ, ꯑꯩꯅꯤ ꯅꯪꯕꯣ, ꯊꯣꯡ ꯍꯥꯡꯉꯨꯁꯦ, ꯊꯣꯡ ꯍꯥꯡꯉꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯔꯣꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯗꯣ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯃꯆꯨꯝ ꯑꯃ ꯑꯣꯔꯣ ꯇꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕ ꯊꯥꯔꯣꯅ "ꯂꯥꯛꯑꯣꯁꯤ, ꯏꯃꯨꯡ ꯆꯪꯉꯣꯁꯤ." ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ "ꯑꯩꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯎꯠꯂꯛꯈꯤꯒꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯋꯥꯠꯂꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯔꯣꯅ "ꯃꯇꯝ ꯈꯔꯗꯤꯅꯦ ꯂꯣꯠꯂꯒ ꯂꯩꯕꯤꯔꯨꯔꯣ. ꯑꯗꯨꯒꯅꯦ ꯈꯔ ꯂꯩꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯣ. ꯃꯌꯥꯝꯁꯨꯅꯦ ꯅꯉꯣꯟꯗ ꯆꯤꯡꯅꯕꯗꯣ ꯈꯔ ꯍꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯅꯤ. ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯊꯣꯛꯂꯒꯕꯅꯣ. ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯪꯂꯦꯝ ꯍꯥꯏꯕ ꯃꯤꯐꯠꯇꯗꯨꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ. ꯃꯥꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ. ꯑꯗꯣ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ, ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ. ꯎꯃꯦꯟ ꯄꯥꯎꯃꯦꯟꯕꯒ ꯑꯃꯠꯇ ꯅꯪꯉꯝꯗ꯭ꯔꯦ. ꯑꯗꯨꯒꯤ ꯑꯗꯨꯛ ꯂꯥꯛꯑꯝꯕꯅꯤ. ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ?" "ꯇꯨꯝꯈ꯭ꯔꯦ." "ꯐꯔꯦ. ꯑꯩꯅꯅꯦ ꯂꯥꯡꯐꯩ ꯆꯠꯈꯤ ꯍꯥꯏꯗꯅ ꯈꯜꯂꯨ. ꯂꯥꯡꯐꯩꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ. ꯁꯦꯟ ꯇꯥꯜꯂꯒꯅꯦ ꯑꯃꯨꯛ ꯍꯜꯂꯛꯀꯦ. ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯍꯨꯝꯅꯦ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ. ꯀꯅꯥꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯥꯔꯟ ꯇꯥꯕ ꯌꯥꯎꯔꯛꯂꯕꯗꯤꯅꯦ ꯆꯦꯗ ꯏꯁꯤꯜꯂꯒ ꯊꯅꯝꯃꯨ. ꯑꯩ ꯍꯜꯂꯛꯂꯒꯅꯦ ꯊꯤꯛ ꯇꯧꯒꯦ. ꯃꯔꯛꯇꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯟꯅ ꯂꯥꯛꯀꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯔꯣꯅ "ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ, ꯅꯪꯅ ꯂꯣꯟꯅ ꯂꯥꯛꯄ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯤꯡꯁꯤꯡꯉꯤ." "ꯍꯥ, ꯀꯔꯤ ꯅꯤꯡꯁꯤꯡꯉꯕ?" "ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯛ ꯊꯤꯜꯂꯛꯏ. ꯑꯗꯨꯗ ꯑꯩꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗꯅꯦ ꯌꯨꯝꯊꯪꯅꯕꯒꯤ ꯏꯀꯨ ꯃꯪꯂꯦꯝꯗꯣ ꯎꯈꯣꯛꯇꯦꯟꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ." "ꯑꯦꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯋꯥꯔꯤꯅꯤ. ꯄꯪꯀꯤ ꯀꯤꯅꯁꯨ ꯂꯩꯒꯅꯨꯀꯣ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ. ꯌꯦꯡꯉꯨ, ꯅꯣꯡꯁꯤ ꯑꯃꯨꯛ ꯀꯟꯁꯤꯜꯂꯛꯂꯦ. ꯑꯩꯅꯦ ꯅꯣꯡ ꯀꯟꯁꯤꯜꯂꯛꯂꯤꯉꯩ ꯃꯤꯅ ꯊꯣꯛꯄ ꯇꯜꯂꯤꯉꯩꯁꯤꯗꯅꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯅꯣꯡ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯥꯛꯀꯦꯀꯣ." "ꯅꯣꯡ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯔꯗꯤ ꯂꯥꯛꯑꯣꯏ." "ꯐꯔꯦ, ꯑꯩ ꯆꯠꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯗꯣ ꯊꯣꯡꯖꯤꯟꯄꯥꯟ ꯁꯠ ꯀꯥꯟꯊꯣꯛꯈꯤ꯫ ꯊꯥꯔꯣꯗꯣ ꯈꯥꯝꯖꯕ ꯅꯪꯍꯧꯗꯦ. ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯆꯟꯗ꯭ꯔꯗꯣ ꯒꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟꯗ ꯆꯟꯗ꯭ꯔꯅ ꯊꯣꯡꯒꯥꯜ ꯆꯪꯒꯨꯟꯅꯕ ꯂꯤꯄꯤ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯊꯥꯔꯣꯅ ꯌꯦꯡꯂꯒ ꯀꯞꯐꯧꯔꯤ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ, ꯎꯈꯤꯗ꯭ꯔꯦ. ꯅꯣꯡ ꯈꯥꯛꯂꯛꯄꯗ ꯆꯟꯗ꯭ꯔ ꯎꯈꯤꯗ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯔꯣꯁꯨ ꯅꯨꯡꯉꯥꯏꯇ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯊꯥꯔꯣꯅ ꯑꯗꯨꯝꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯕꯗ ꯊꯣꯡꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯆꯞꯄꯗꯧꯅ ꯆꯞꯁꯤꯜꯂꯒ ꯄꯜꯂꯤ꯫ ꯂꯣꯟꯁꯤꯟꯕꯗ ꯄꯟꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯏ. ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯄꯜꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯟꯕ ꯌꯥꯔꯦ. ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ. ꯃꯍꯥꯛ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯉꯣꯅ "ꯏꯃꯥꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨ ꯀꯅꯥꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯔꯣꯅ "ꯍꯥꯏ, ꯅꯈꯣꯏ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯗꯤꯕ. ꯇꯨꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡꯗꯨ ꯊꯦꯝꯈ꯭ꯔꯦ꯫
masumna tawduna matam madu hawkri mathangi nongalakli nongalakla tharo magi tawpham thokpa nungti gi tawba thabak singdo tawri asumna thabai inkhang loisellaga leiringai mokoi gi leikai gi miyoi khara laktuna ibe matharo chandra dubu nakoi daga laklamdabra ngarang hing lamdabro adumna hairu badu tharona as chandra lakpaga hairi khura khoi ma mokoi tada khoi ai wapam amtang haijegi hayo hayo nangna kari hainingba nangi si nangi napuroiba chandrana manglem hatkiba natti matomta sijabani si haigedoribro as aduga mata natida adude kari sumdawbani hayo hayo ngarang aikoigi imungdane dong 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 thong thilai ata aina hangtolagi yenglubada kanasu leiramdi madugi matung ngahak leraka amuchu kok thilakpatu daina kanano mi usit mande haiduna thongnau se hanglaga yenglubani aduna yenglubadu da iku manglemdo makha thangba ukokten lasigi manakta leblaga aingonda yenglaga leirami adu urubadagi aisu kidana angangsing adum tumme wafam adu tabada lakliba singado makoktagi hauriba samsingdo chap jung matamadu halamana kidabaga saraduna hai madu nangi wakhal no woruni naraldi leirabani na lamit ne uba khudimak manglemuna adum urene ko adum na hairakpada tharona karino harisibo ira lalabadi aikoi gi mita adum uraga leinabro ado mayam daina haijagadabadi ne karigumba khoi gi imungna phatanungda thokrabadi manglem amati mukhina hatpane haibasi khangbiyo haige tawunida mayamda kanbiyo kisu hairoi adumna hairakpada ahalamana hai kochi kolaga wangangano ko nokhoina kaidobogi none manglem haiba miki phakraba koi gi tawdubo hatok piribidubo nakoine nakoi nabuk phalmandi handak marak nakoi gi lawri hingkhol gi matangda khara ungkhanaba lei khanai haibasi aikoi su khanglibani adugi damakta mamang makhuna lama phanglaba hal singasaga muknaraga nakhoina ahal manglemado losin khredana maduda kanari basibu karino haibani adumna hairakpadu ta tharona karidobi kanarui doribano khalaga mukti yengu mana aigi nupabu sor satuna hadanaba hondaram libasidi asidi kamai toba wafamadu tabada hal leibasing aduna hai chintibi nasinda pangang nganganu ne mana lai sanaraga nangi napuroibadu sor salaga hatore haibasidi nang kamna khangiba nangu maibiro adumna hanglakpa aduda somda tharona mamang thakta thokraba thodoksinggado mathang loinamak tami atuga hemba kauba nupa amagasu ngalaita wari tanabani haidunasu loinama haidoraklei matamadu leikai adu leiriba halsingna hai tharogisi yamna marik chumna haibagum tawin he adadi hembagi manakta chatlaga wari watai khara sarubna chungani fare adudi akoi hembagi manakta ni chatsi asumna hairaga mayamdo hembagi manaktamna chatkri somda hemba mahake oja manglem laikidabagi kari karam tawraga chandada laman khumsigi haiduna khallaga leiribani madugi matung hembana leiringai khulgya hal khara changlakli matamadu ta hembana mahana tawkiba singado khangnarakladuna amuk chairak piba lakliba jala haiduna ipada pakhatli matamadu ta lakliba hal singadu ta hembana khura khoi ma makhoi ta da khoi bayam punna honaraga ai ge sida lakliba sibu kari tawsi kari tanasi haibano mayamna yabado ai gi di yajare adumna hairakpada lakliba singadu gi maraktagi amana ibungo akhona lakliba sei leiba ki leikai gi mari lena lenade leikidraba ibungo manglemgi mahaki loinabi mukhina haibada mahaki mapuroibasi chandana hatpani haidra dum hairaga leire aduga ngasina amuk chandragi nupina aikhoina changnubu matamda akhoigi imungdo leibang ngamlaroi manglemgi thawai mirena koitan tanaraga leire aduna aikhoi charam thalam amata khangdri isa singasiga
ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ? ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯕꯅ ꯋꯥꯕ ꯇꯥꯕꯅꯤ꯫ ꯃꯤ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯨꯔꯕꯅꯤꯅ, ꯍꯥꯠꯇꯣꯛꯂꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯔꯕꯅꯤꯅ ꯋꯥꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯎꯁꯟꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯐꯪꯖꯕ ꯆꯩꯔꯥꯛꯅꯤ꯫ ꯋꯥꯗꯁꯅꯨ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯃꯅ, ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤꯅꯦ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯗ ꯂꯥꯜꯂꯤꯕꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯪꯂꯦꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯍꯤꯀꯥꯞ ꯇꯤꯟꯀꯥꯞ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯐꯖꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯕꯥꯅꯤ ꯃꯥꯟꯅꯔꯒ ꯆꯟꯗ꯭ꯔꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯊꯋꯥꯏ ꯁꯟꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅꯁꯨ ꯊꯥꯔꯣꯅ ꯇꯝꯃꯤ꯫ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯤꯒꯤ ꯊꯋꯥꯏ ꯁꯠꯄ ꯍꯥꯏꯕꯁꯤꯕꯨ ꯄꯥꯛ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ? ꯅꯠꯇꯦ, ꯐꯥꯒꯤ ꯌꯥꯎꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤꯅꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯗꯦ꯫ ꯑꯩ ꯑꯣꯖꯥ ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯀꯨꯏꯔꯦꯗ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯈꯨꯜꯒꯤ ꯂꯝꯄꯥꯛꯀꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯃꯅꯥꯛꯇ ꯅꯪ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯔꯣꯁꯨ ꯑꯩꯈꯣꯏꯅ ꯄꯣꯔꯛꯇꯨꯅ ꯊꯅꯝꯂꯒꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ, ꯏꯃꯥ ꯏꯕꯦꯟ ꯂꯣꯏꯅꯃꯛ ꯁꯨꯅ ꯇꯤꯟꯒꯗꯧꯔꯤꯕꯅꯤ, ꯅꯍꯥ ꯑꯍꯟ ꯈꯥꯛꯇꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯑꯃꯗꯤ ꯊꯔꯣ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯪꯂꯦꯝꯒꯤ ꯅꯨꯄꯤ ꯃꯨꯈꯤ ꯅꯈꯣꯏ ꯑꯍꯨꯝ ꯆꯤꯝꯕꯝ ꯋꯥꯐꯪꯅꯒꯅꯤ꯫ ꯃꯗꯨꯗ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯀꯅꯥꯅ ꯆꯨꯝꯂꯤꯕ ꯍꯥꯏꯕꯗꯣ ꯈꯟꯇꯣꯛꯂꯒ ꯅꯈꯣꯏ ꯂꯥꯜꯂꯝꯕꯁꯤꯡ ꯑꯗꯨꯗ ꯆꯩꯔꯥꯛ ꯄꯤꯒꯅꯤꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯃꯗꯨ ꯁꯣꯏꯗꯅꯕ ꯇꯧ꯫ ꯈꯨꯔꯥ, ꯑꯩꯈꯣꯏ ꯃꯈꯣꯏ ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯀꯩꯗꯧꯔꯦ? ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯁꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕ꯫ ꯊꯕꯛꯀ ꯇꯣꯛꯊꯣꯛꯎ, ꯍꯔꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜꯁꯤꯡꯗꯣ ꯍꯦꯝꯕꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯝꯕꯁꯨ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯆꯤꯝꯕꯝ ꯋꯥꯐꯪꯅꯔꯕꯗꯤ ꯊꯔꯣꯗ ꯁꯣꯏꯗꯅ ꯉꯝꯒꯅꯤ, ꯆꯟꯗ꯭ꯔꯅ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯪꯂꯦꯝꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯔꯣꯅ ꯉꯝꯒꯦꯒ ꯉꯝꯖꯈ꯭ꯔꯁꯅꯨ, ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ, ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯦꯝꯕꯗꯤ ꯏꯍꯤꯡ ꯍꯤꯡꯅ ꯂꯩꯊꯣꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯊꯔꯣꯗꯁꯨ ꯍꯣꯔꯦꯟ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯃꯌꯥꯝ ꯄꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯨꯈꯤꯗꯁꯨ ꯄꯥꯎ ꯑꯗꯣ ꯍꯥꯏꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30 ꯆꯞ ꯆꯥꯅ ꯊꯔꯣꯗꯤ ꯈꯣꯡꯅꯥꯡꯗ ꯐꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇꯨꯅ ꯃꯌꯥꯝ ꯂꯩꯔꯝꯃꯤꯕ ꯑꯗꯨꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯨꯈꯤ ꯑꯃꯗꯤ ꯍꯦꯝꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯕ ꯐꯥꯎꯕꯗ ꯂꯥꯛꯇꯕꯗꯨꯗ ꯃꯈꯣꯏ ꯈꯔꯅ, ꯃꯨꯈꯤꯒꯤ ꯍꯦꯝꯕꯒꯗꯨ ꯂꯥꯛꯇꯦ, ꯀꯅꯥꯅꯣ ꯈꯔ ꯊꯥꯔꯒ ꯑꯃꯨꯛꯇ ꯀꯧꯔꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯦꯝꯕꯒ ꯃꯨꯈꯤꯒꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ, ꯃꯕꯥꯅꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕ ꯃꯥꯜꯂꯤꯅꯦ꯫ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤꯅꯗꯤ ꯍꯥꯟꯅ ꯈꯪꯅꯩ ꯇꯥꯛꯄꯅꯤꯗꯅ꯫ ꯑꯗꯨꯝꯅ ꯃꯌꯥꯝ ꯑꯗꯨꯅ ꯃꯨꯈꯤ ꯑꯃꯗꯤ ꯍꯦꯝꯕꯗ ꯌꯦꯡꯂꯤꯉꯩ ꯃꯨꯈꯤ ꯑꯃꯗꯤ ꯍꯦꯝꯕ ꯑꯁꯨꯝ ꯌꯧꯁꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯆꯞ ꯆꯞ ꯂꯦꯞꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ, ꯃꯌꯥꯝ ꯑꯩꯁꯨ ꯌꯧꯖꯔꯛꯂꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯃꯨꯈꯤꯁꯨ ꯂꯥꯛꯄꯤꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯍꯜꯂꯒ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯃꯅ, ꯑꯆꯨꯝꯕ ꯋꯥꯌꯦꯜꯗꯤ ꯂꯣꯏꯔꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯨꯈꯤ ꯑꯃꯗꯤ ꯊꯔꯣ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯀꯠ ꯍꯥꯟꯅ ꯇꯥꯕ ꯇꯥꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯖꯕꯥꯟ ꯍꯥꯟꯅ ꯂꯧꯕ ꯇꯥꯔꯦ꯫ ꯃꯨꯈꯤ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯟꯗ꯭ꯔꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯪꯂꯦꯝꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯈꯟꯅ ꯆꯩꯅꯈꯤꯕꯒ ꯂꯩꯕ꯭ꯔꯥ, ꯍꯤꯡꯒꯣꯜ ꯁꯝꯕꯜꯒꯤ ꯃꯇꯥꯡꯗ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯨꯈꯤꯅ ꯊꯔꯣꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ, ꯂꯩꯈꯤ, ꯃꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯁꯦ ꯏꯆꯥ ꯌꯧꯖꯗꯦ, ꯏꯆꯥ ꯄꯣꯛꯆꯗꯦ ꯍꯥꯏꯗꯅꯅꯦ ꯊꯤꯅ ꯆꯩꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯤ ꯄꯣꯠꯅꯤ꯫ ꯍꯤꯡꯒꯣꯜ ꯁꯝꯕꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯅꯅꯦ ꯃꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯗꯒꯤꯅꯦ ꯂꯧꯁꯤꯟꯅꯕꯇ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅꯅꯦ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯉꯥꯏꯈꯣ, ꯑꯃꯨꯛꯀ ꯇꯞꯊꯈꯣ, ꯃꯈꯥ ꯇꯥꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯈꯔ ꯂꯩꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯃꯪꯂꯦꯝꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯒ ꯆꯟꯗ꯭ꯔꯗ ꯊꯥꯖꯤꯟꯕꯒꯗꯤ ꯂꯩꯈꯤꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤ
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯃꯥꯏꯕꯕꯨꯗꯤ ꯃꯥꯏꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯂꯩꯋꯥ ꯇꯤꯟꯋꯥ ꯄꯣꯠꯁꯦꯝ ꯂꯩꯋꯥꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯄꯣꯟꯇꯦ ꯃꯁꯤꯒꯤ ꯊꯔꯣ ꯍꯥꯏꯕꯁꯤꯅ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤꯅꯦ ꯍꯦꯅꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯀꯩꯀꯥꯟꯗꯕꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯉꯥꯏꯈꯣ ꯌꯥꯔꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯈꯣꯏꯁꯦ ꯍꯦꯛꯇ ꯃꯈꯟꯅꯔꯛꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯊꯥꯔꯣ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯒ ꯂꯥꯏꯇꯤꯟ ꯕꯨꯠ ꯕ꯭ꯔꯦꯠ ꯊꯥꯖꯤꯜꯂꯛꯄꯒ ꯂꯩꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯔꯣꯅ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯤ ꯃꯈꯥꯗꯅꯦ ꯀꯔꯤꯅꯣꯃ ꯇꯧꯊꯣꯛꯂꯒ ꯐꯨꯝꯃꯟꯅꯕ ꯇꯧꯔꯝꯃꯦꯗꯅ ꯃꯥꯅ ꯀꯜꯂꯤꯉꯩ ꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯇ꯭ꯔꯤꯉꯩꯗꯁꯨ ꯍꯥꯏꯔꯝꯕ ꯂꯩꯔꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯕꯗ ꯃꯤꯑꯣꯏ ꯃꯤꯇꯧꯗꯨ ꯍꯦꯝꯕ ꯃꯥꯜꯂꯦꯗꯅ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯩ ꯅꯣꯏꯒꯤ ꯃꯇꯥꯡꯗꯨꯗ ꯌꯥꯎꯂꯛꯀꯅꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯊꯥꯔꯣꯅ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯔꯞ ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗ ꯃꯪꯂꯦꯝꯗꯣ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯗꯨꯗꯒꯤꯗꯤꯅꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯨꯅꯔꯛꯄꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯖꯔꯨꯕꯗ ꯑꯣꯖꯥ ꯆꯥꯎꯊꯣꯏꯅ ꯃꯪꯂꯦꯝ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯇꯥꯟꯅꯔꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯁꯣꯔ ꯁꯠꯅꯅꯕ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯪꯖꯔꯨꯕꯗ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯎꯄꯥꯏ ꯈꯔ ꯇꯥꯛꯄꯤꯔꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯄꯥꯡꯊꯣꯛꯂꯤꯉꯩ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ इकू मांगलेमगा हेमबगा पुन्ना लेमिनरंबदगी फाबनी अदगी मबानी से मखोय मसेम से फुनरपो ओइर माले वा अदुदा हेमबदो यामना सावगना हाय ngasai su haigre नखोयगी वारिदा अयरकनो हायदना एरा नखोयगी मीटिंग असि आई यौजरोइदा असमना हायरगा हौथिगे तौरपदा मनाक नकपदा लैबा अहल लमना ममित अदो खाना जिंगलई अदोगी हेमबदा हाय लैरिबसिंगे नखा थाबा मत नति मुन्ना वखल खलगा वा ngangu फामु नरा लेरबा मु चिन होनैबा करिगिनो नरा लेरम लबदि मति चाबदे राक चराक अखोयना पीगे दौरिबनी अदम हायरपदा हेमबदो ममाय नोनथरगा फमखी वारी असिगी अहुम सुबा तांकक मतांग अस्वाइदा लोइसिनजरी मथंगी तांकक सिंगदना करी कमदौरकपगे हायबदु मयाम पुन्ना मु ngaimiनरसी मयाम बोरोइबदा अमुक्का हन्ना खुरुमजरी।